Lusingba La Ganeshan ngasi Manipur gi 18 suba governor oina wasak lawkre. MP Jairam Ramesh election observer Manipur amasung Congress Luchingba Ranajit Mukherjee Imphal da thunglakre. Amadi Manipur da haukiba pung kun mari da miyoi kut chahum ga taramathoi COVID-19 positive oikre miyoi ahum da laina asin na maram oduna laikhidre. Pony TV News pum midyang tabi pum namapu taram nokchari. Hauzik pau sandok na bizari. Senior BJP Luchingba La Ganeshan ngasi Manipur gi 18 suba governor oina wasak lawkre. Imphal gi Ras Bhavan da pangthokpa wasak law bagi thoram aduda Manipur gi Chief Minister N Biren mahaki cabinet colleague sing MLA sing amadi state government ki official sing susaru yakhi. Ganeshan nasi President Ramnath Kovind August 22 da Manipur gi governor oina hapkhibani. Mamangda Ganga Prasad na Manipur gi interim governor oina thaupuki. Actually, now practically, emotionally and practically, now I understand and I have got a chance to see and feel that our sisters and brothers of Manipur, they are one with me. They belong to my family. I belong to their family. So this experience that has come to me, so I'm really, really happy for my leadership to give the chance to me to experience the Manipur culture, Manipur people. Ngasi Congress MP Jairam Ramesh election observer Manipur ga loinana AICC Research Department gi hanagi secretary Ranajit Mukherjee Imphal da thunglakre. Congress Luchingba anina Imphal airport ta thunglabada Bhakta Charan Das in charge Manipur Pradesh Congress Committee MPCC gi president and Loken Singh MLA K BP MPCC Dr. K.H. Ratan Kumar, BP MPCC Party Office Bearer Singh, Sarifa Rahman Secretary IYC, Frontal Cell Department Singh Chief Singh Amasung, Party Atay Lusingba Singh Nataram no okay. Manipur da ing lising ani kunitoy gi angan basarukta Assembly Mikhal Pangthokadaba laibaga loinana achauba political party sing na Mikhal gi lalong yat pagi thabak kankhalakli. I'm delighted to be back in Manipur, one of my favorite places. I've been here many times. I'm delighted to see old friends and I look forward to my visit here. I'll be here for another 4 or 5 days and I'll keep coming back, of course, now that elections are around the corner. So let me say how delighted I am to be back in Manipur da haukiba pung kun mari da miyoi chahum ga taramathoi COVID-19 positive oikre miyoi ahum na laina asin na maram oiduna laikhidre. Hauzik state ki coronavirus case load asi lakh ama lising tara nithoi chatru ka humfu taruk yaure. Sikiba masing na lakh ama chatru kamar fu sure haina COVID-19 command control room dagi thadorak ba cherol ama na hairi. Laumi singi potok hantanaba amadi law ubagi sinfam muthatnaba manba mawong leptrabadi ama lakloi hainingai leite haina All Manipur Students Union MSUGI President Salama Maitei na fongdokre wafam asi chalamba na ngasi chinga makhada laiba laikhidraba mahiroi singi khubam da pangthokiba yangkhai tarurak suba chaklam khongchat kamari lainana fongdokhibani mahang na hai ing sok lising amaga chamapan humpu mangagi August 13 mahiroi singna cheng piu haina sangsin kiba ihauda laikhidraba oinam naba Kumar Waikom Nilamani Laisam Chawbalal amadi nongmai kapam pramodini gi mafamda ikai khumnaba utuna thoram asi pangthokpani thoram aduda MSUGI President Haubijan Chalama Maitei na luchingduna haikat laikat tamki union gi hanagi President oiramba sing Thaupurama sing loinana nupi Luchingba Singh Susaru Yaki. Ngasi Manipur Human Rights Commission MHRC na Manipur gi DGP amasung Kakching District ki SP da notice ama thaduna FPS dealer singi mathakta FIR paloi dabagi maram laibra haina hangkre.
Kamisan gi notice asi Naurem Ongbi Pramodini Devi amasung atay miyoi ahum nafsagi makhada makoisu tha gi piba chapsaba seng phangpham to I haina kamisan da wakalakpadagi kamisan na DGP amasung kakchingi SP da notice adu pikhibani hairi Already made the home isolation type the point of Nancy, Mama Padana, Yaloga, Adam Tabibaya, Adam Karimba, Moina, Nungaradi, doctor say, teleconsultation, Isa Zibani, Yahari Basina, Chilipuda, teleconsultation, Adam Tawea, Adaba. My lady of my little Lapia, yes, it is my Lapia. My Lapasi come in a man's Lapado. Hai basida mai nasagi koi manamatin choraba adagi lokal kuraba masi matang sida mogi kharkar hore ena tai aduna oxygen saturation city koi 94% matakta adum leini mai state kharkar hore paje masi jo koi mai dagi yum da thambiya ko kharkar hore paje yum da thambiya aduga dakar gana mama mapana कोई टेलीकंसल्टेशन तौर स्पेशलिस्ट डॉक्टर अदुम टेलीफोन दा यखोई की नंबर अदुम लई ई संजीवनी नंबर लई आदगी कोई की होम आइसोलेशन की नंबर लई मसलेगा कमन कंट्रोल रूम लई आदगी ग्रीवेंस रिडर्सल शेयर गिदल लई मसले दम जोइन करने तौबु या ngasi state level weekly press briefing gi thoram amada lamfel pata laiba Directorate of Health ki ophthalmic cell da pangthokre State Health Director Dr. R.K. Razau na briefing adu piki thoram adu da Additional Director Singh, State Mission Director, Joint Director Singh, Deputy Director Singh, Administrative Officer, Chief Finance Officer, COVID-19 ki team na luchingba sing na amasung WHO amadi UNICEF ki mute sing susaru yakhe. Indiana ning tamlakpada chahi humdra manga subaga mari lainana azadi ka Amrit Mahotsav thauramgi manungchana DIG SHQ BSF Manipur Dinesh Singh Rawat ki mityeng makhada Fit India Movement run ki thauram pangthokre Officer Singh amadi troop Singh na kilometer manga chen ki thauramga mari lainana physical activity taubana piba kanaba Singh iba banner Singh BSF koirangai campus ta thetki Thauram asi security force ta laiba singna hakchang fan na laina bagidamak pangthokpani haina Mohammad Rashid Reja Deputy Commandant SHQ BSF CI Manipur na haikhe Hauzik paugi marak thatna break ama lominasi Kaidawina kanano kaigino kaidawiyo masipumna Loi lebede gari ahan maga tongma ngamdrabane Pura laga tongni khaniba namai doi kaidro Senbun puthokga leibedi ngamdana Senbun puthokna leiba ngamdrasu Imphal Finance na salo Ai jo ahan ba leing ngamdana Imphal Finance tagi loan oine lawri Imphal Finance na longbu manung da gari loan lawri abdi khudong chaba pizari adom na pam mo khali gari khudingma lawri be yagni Kaidawina kanano kaigino kaidawiyo masipumna Loi lebede gari ahan maga tongma ngamdrabane Pura laga tongni khaniba namai doi kaidro Senbun puthokga leibedi ngamdana Senbun puthokna leiba ngamdrasu Imphal Finance na salo Ai jo ahan ba leing ngamdana Imphal Finance tagi loan oine lawri Imphal Finance na longbu manung da gari loan lawri abdi khudong chaba pizari adom na pam mo khali gari khudingma lawri be yagni Breaking matung na taram nokchari Veterinary and Animal Husbandry Services na sinduna National Animal Disease Control Program gi saruk ama oina kakching amasung Thoubal District ki oina tha mari dagi nipan fawda leiba san amasung iroi singda Brucella vaccine kapthok pagi thauram ama ngasidagi hogdokre Livestock and Health Disease Control gi mityeng makhada kakching district ki manung chanba pangantabi mayai lekai public ground na pangthokiba vaccine kapa hogdok pagi thauram aduda pangantabi ZP gi pradhan Nando Veterinary and Animal Husbandry Services Manipur gi Director Dr. CH Nandakishore Joint Director Administration Dr. NZ Ibotombi Singh District Veterinary Office Thoubal and Kaksing gi Joint Director Dr. R.G. Khogendrajit Singh, Deputy Director Dairy Dr. P. Krishna Mohan Amadi, ICDP gi Project Officer Dr. A. Devendra Singha na saru yakhe. Security Forces na ngasi Pripaki Active Cadre ama fare hairi. Pripaki member Mayang Lambam Zenefa Maitay, Babu Chahi Kun Apok pa M, Iboto Mamaitay, Urup Makha Laikay Funal Ningthaw,
Laibung Imphal East ki Kiamgai area dagi fagat pangamkibani haina police ki pau mana hairi. Akaknaba pau ama fangbadagi Imphal East Commando amasung tarataruk suba Assam Rifles ki apunba kutpu amana Kiamgai area da chaksang sinduna achat awok sing checking amasung frisking chathabada pripaki keder asi phabang ngamkibani mahak Irilbung police station da kutsin nakre hairi. Haukiba August 12 da harlaw na ba ahing da kiule pachatbada Imphal East District ki manung channa laiba Singarel Tezpur da accident thok tuna miyoi ama laikhidaba aduga miyoi ama na sok tuna hauzik Jenims ta layeng chathariba Huidrom mayai laikai Imphal East gi class 12 10 tamliba mahiroi Huidrom Roti Allies Mathoi Singh apokpa H Syam Singha gi imung da LMG na ngasi lupa lising taruk mateng pangduna imung asigi awaba da saruk yakre. Ngasigi tengbang adu LMG gi thongmi sina Jenims Hospital da chatuna mathoi gi apokpi mama da khutchin nakhi LMG gi secretary Sorokai bam ozit na luchingduna satkiba khongchat aduda LMG gi publicity secretary Rakesh Naurem amadi Ambika Laisram amasung Babini Konjengbam na chingba member kaya su saruk yakhi LMG na minungsigi oiba tengbang pibirakpa adudam apen bapok aduna mathoi gi apokpi mama Kamala na phongdokhibada aigini haibada kanamata lairaktraba matam asida LMG gi ibung sing mayam lakpiduna mateng pangbiba si lairaba aigi sumichang laire haina thamoida khanjai ayam na haraba fawi haiki Kunmathoi suba Nauria pakhang lakpa kendra da henna faba chakhot thorang paikhatba ngamnaba haukiba August Kunithoi gi nungthilda Hairangoi thong West gi Chongtham Budichandra retired SDO na mayai tangbal lauduna lakliba Ingsok lising ani ga kunithoi da pangthokadoriba taranithoi suba Manipur Legislative Assembly gi mikhalda Nauria pakhang lakpa kendra da mirep oigadoriba Sorai Samongbi Sagolsem KB Devi Election Committee ama semle haina Chairman Chongtham Budichandra thadorokba cherol amana haire COVID laichat ki chiraba tanja asida masa kita khanba laipak miyam tumna mangkhraba sukai di khanba miyoi kaya thoraktuna ngasigi COVID laichat ki matam asida yamna khutmang chauksin ba thabak hairagadi drug makhal kaya sana amadi lona yadaba potlam kaya pak sana karbar tauba faba punba taurakbada achauba drug ki karbar tauba sing fare haiduna miyamna ngangnaram badu ngasidi madugi tayon na bada lupa crore na khuzing oiraga drug amadi makhal makha karbar Chatharakli haina United Front Manipur UPF na cherol amada hairi. Karbar asida yaithong phamdongba achawasang sakti laiba miyoi kaya yawba na maram oiraga drug karbar tawbasing matik chaba cherak piba ngamdre drug karbar tawbasing thingbina ba yawna mangak haigatuna thodau ngasi maning tong chathari masibangna lamdam sigi naha ahan khaktuna nisagi ipakta tawhanbata natana lamdam sigi khunairol senmitlon thaksi khasi huran chinthi amadi makhal makha kaya ge crime angakpa fangna thokhalli Thong asi matam chana thinghaudrabadi chahi kharagi matungda Manipur gi tunggi yumbising laitabadagi mipan tangba punsirol amada aikoi kuding hingba tari aikoi gi chakhau thanabagi damakta thariba fau mana masingda sizinnagadaba urea na chingba fertilizer kaya laumi singda phanghanbagi mahutta popi pambi mahai chumnaba hotnarakliba asi mafam matam chana yengsinba changi masi laingaki amadi mari lainaba loisang sing gi maru oiba thodang oigadabani Manipur Bengal Eastern Frontier Regulation English amagachani pan humdra humdoi chatnarabasu madubu effective ohenaba rules regulation amadi guidelines sing yamna marik chumna semhoba amadi changi hairi Kunsuba chahi sagi angan basarukta hinglamba Manipur kanglaipa ki rongmai furuk ki khunai amadi lining gi luchingba ama oirambata natana British ki loilam lainga ki mayokta maning tamba makan gwangdi ama semnaba akan ba lanthing ama Chathakiba athauba ningtam lanmi haipau jadonang laikhidaba maudra suba ningsing thoram lakpada korkom na athauba singi mafamda kokno na yawol gi ikai khumnaba pirakle Loop asige publicity na press tathadorakpa cherol amada haipau jadonang malemdan numit taba laite hainaramba British ki loilam laingak sandokpa tuhat nai hatpa amasung miyot minai hariba sing asige mayokta leptuna ningtangba makan gwangdi amagi pandamda lalhau sagat kiba ningtam lanmi amani hairi ing kumjali sing amaga chanpan mau drama thoida British na Manipur da
Kangleipak maithiba piduna makoigi makha thaba leibak ama ohelaba tungda Manipurgi mafam khudingmakta British laingak sandoraktuna miyot minei kaya chatharakpa matamda haipau jadunang na British ki loilam laingak ki mayokta lalahau kaya sagotuna ningtamba leipak ama lingnabu hotnaramki Athauba asina British pu tanthoklaga ningtamba makan gwangdi ama lingnabagida lanthengna ki British ki makutagi ningtamba leipak ama semlabadi British ki miwat minai dagi kanjaba ngamgani amadi zelangronggi alhongai dagi laizaraklaba ipanat ipunat amadi saktam adu yoktuna thamba ngambani haibasi luchingba sigi achet bathajabani haina korkomgi cherol aduna makhatana hairi Haipau jananang Manipur gi Nongchup thangba district Tamenglonggi manung chanba Puilon khulda ingsok lising amaga chamapan mangada rongmai gi malang mai sagai da pokhi Prime Minister oiramba laikhidraba Rajiv Gandhi gi chahi ama chupna chathagadaba marfu go taret suba mapok numit thauramga mari lainana Wangding Tentha Assembly Constituency gi manungda lairiba Naharol Singh amadi Sanaroi Singh gi damak yengduna Kendra sigi manung chanba Kairem Bikok Awang Laikai gi Sanabungda Manipur Pradesh Youth Congress Committee gi State CO Coordinator Usam Manglem na floodlight thankre Sanabungda post na singba yungduna mai thana ba semba saba aduga mari lainana MPYCC State Coordinator Usam Manglem na haikibada Laikhidraba Rajiv Gandhi na mangjaramba manglan Naharol Singh da sakti piba amadi sana khotnaba thawai yawaramba adugi matung ina Naharol Singh gi wakhalon amasung apamba khangbadagi ngasigi mateng asi lokhibani hairi Makata nasu Wangjing Tentha Assembly Constituency gi tungan wafam sing chatuna Kendra sigi naha sing na unaduna kari tawba yabage haiba sing tathok tasin tawduna angamba mateng pangkhigani haiduna ngasigi sanabungda mai thaliba sigi matung tarakpada Kairem Bikok mamang laikai gi sanabungda su floodlight thanaba thaurang tawba loikhre haire Andina mangjaramba youth empowerment tawba amadi sanabada Thawai aduki matik yauram aduki matung inna ngasi ai isamag youth ama oina youth sina hauji makhoi gi wakhanda kari khalli amadi makhoi gi ihul asi ai isamag chap chana khangjai aduna ai ju ngasi youth singi angamba mateng hitang tawjabani masidagi makha tara koina ai gi kendra da leiba youth singi kari wali kari tawri habdo ai yengchinduna ai tawba ngamna boju honajage Aroibada maruba pausing among hanna Senior BJP luchingba Senior BJP luchingba Ganesan ngasi Manipur gi taret suba governor oina wasak laukre MP Jairam Ramesh election observer Manipur amasung Congress luchingba Ranajit Mukherjee Imphal da thunglakre Amadi Manipur da haukiba pungpun marida miyoi chahunga taramathoi COVID-19 positive oikre miyoi ahumna laina asina maram oduna laikhidre Pony TV News pumit yang tabirba mayam pum namakpu amuka hanna khurumjari